Thokhanbani Haina Home Minister GOVINDAS KONTHOUJAM na MARAL SHIKHRE. Ngasi thambal sanglen da pangthokiba paugi mifam amada mahakna makhata na haikibada opposition party na parliament gi monsoon session pangthokpa yadana bagidamakta chahi nauriba nahasing da insilaga irang sagathanba yaningde haina phongdokhi. Cockroach Janta Party da Congress, Samajwadi Party, Aam Aadmi Party, Amadi Atai Party Singna Thaujinduna, Erang Thokhanbani Amadi Democracy Tugainaba Silli. Foreign Laibak Singna India Tugaiba Pamba Kaya Yauri, NGO gi Kuthangda Lakadaba Foreign Funding Sing Sijinabagi Matangda, Indian Assemdokpada Pamdaba Yauri. Chief Justice na Cockroach Haikiba adu fake certificate paiba singdani adubu lana wahan thokhanduna irang sagatna basilli haiba wafam thamki. Naharol singdi yahum aduba matungdana political party kayana yaw kai khudam nasi ekoi punam na wafam media houses kayada mayam na thengabin kudumai naharol singdi moment ate. It is influenced by so many opposition political parties, AAP, Congress, SP, Communist Party. Itongan pa rang di da mai pakhogra kanggu kaya na party kaya na adugum lo ama ko gi party gi worker kaya na adugum support ba adugum movement na mani aduna ei mayam da thamjari adugum ba Council namani aduna ai mayam da thamjage hojiki horiba ihawasi ai ngasai TV da taja bane pai mahesiyat malani afawa Supreme Court ki lawyer na man biggest statement mayam kamira manin FCRAC magi rules sing change daw masida America di masana yaning daw phongdo Masigi asigumba chokwa thokchet ama irang ama hongna dawma hona bada paisa mayam ama samne hairo paisa sing sikadai dela asi hongba ya wa phone mune because there are so many countries which do not want India to grow. India ko kalakpa India si mangjin thana chapase asi pang da country mayam lei Makui mayamna fan logo soino waidani hana apoi mahesiyat malani piba kogi maki statement betul seperti yang bio mayam di public TV da usuk to adu laga su apoi Bharat soidina so bisinganiga nifutare da apoi gi azadi ki amrit sisoidina fangani kaidana Honorable Prime Ministers, ako ipulusin biniba Sri Narendra Modi na Haibig Rabado, kanamadan tingmong amoy, ako so yun namang ginta na Bharat sa kanina. Masiging ba moment sila funding tao rising siya. Nasagi FCRA rules sing siyendo kibada piyan na ba mayamang lagi? NGO mayamang yawang Mayam na nirabada kami bangak kani ngasini. Nahakatagi kanba, nahasim mangba yadaba. Nasi Honorable Prime Minister Sri Narendra Modi ji ki ex duanting ubi mahang hari bedo. Naharol sing sidagi hena ekoi makoi in future asidagi henba ekoi da asidagi henba important anta leti. Mahang hiring. Aduna adu